Mieng tabirba kutingmakpu promena ikok nonduna kurumjari. Ngasi miyamda kudol tamjagadoriba wahang asiti kamendagi lokotchaba wahangni. Kamenda asumna ibirami mitai masa ama oina poklaga mama mapa masak khanglak taba Mukaklei maru onkhiba singse masigi matangda ipagi wakhalon kharadang takpiramu haibasini hangbirakli yawol khongthang kanglei pak yawol khongthang kanglei pak ke maikai dagi onthokna phajagraba wahang ama hangbirakpasi tabada pungning yamna nungaijai hangbirakli baisa ibungobu thagatchari makha tanasu pungning gi apam pamda kaya leirabasu hangbiraknabagi matamsu pijari aikhoi mitei khunai si mayam nasu ngallingai dagi dum khangnaraba wafamni sarai longba haktakta mitei gi aseng maning thauloi khre maidengu pamhaiba sana haktaktagi akhoi gi I de ian changbagi chanabi si haukrabani aduna aikhoi gi mitei I sida atopa I mayam ama yanchilakhi basi yamdrabada sagai kunthra taret nipan laikhrabani adubu sagai sing adu karam ba sagai no haibadudi ai khangbadi khangi adubu madumak aina YouTube ta natraga Facebook ta thadokpadi ai kitang nungaitre haina haijage aduna aikhoi gi mitei gi yek salai taret ki macha masu nattaba atopa mitopki I yanchellakhi bi ian macha singsina maru oina sugumba mapi mapa masak khangaktaba thakshi khasi nairaktaba thakshi karan chalakpagi mawong matau tawhanningdaba thabak kaya tawthorakpa haibadi haihanningdaba kaya haidarakpa mawong matau mayam ama ngasigi khunai sida thengnariba amotpa mayam se ide ian changkhibadunani sanada kori yanchanbi henkhibadagi sanagi machu mangkhibagumbani asumaina ai thamjage aduna karamain tawna changribano haibadudi miyamna sudum khangna lereba warini adu karigumba ipai cha matam chana manung matam chana phaminaba taragadi madugi waridu akhoi leipung wari oina ai yamna kupna liningi nauna haurakliba naharon singda hairiba hiram sigi matangda yamna marik chumna masang na akhoi macha tana wari siliraga aigi nungsiraba naharon singi mafamda tahan janingi haba wafamse thamjaraga swaida tension ge